ꯖꯤꯔꯤꯕꯥꯝꯗ ꯀꯨꯀꯤꯅ ꯍꯥꯠꯈ꯭ꯔꯕ ꯊꯥ 10ꯒꯤ ꯅꯨꯄꯥꯃꯆꯥꯗꯨꯒꯤ ꯃꯊꯕꯥꯛꯇ ꯑꯊꯧꯕ ꯄꯣꯠꯁꯛ ꯑꯃꯅ ꯌꯥꯟꯈꯤꯕꯒꯤ ꯗꯥꯛꯐꯝ ꯂꯩ ꯔꯤꯄꯣꯔꯠ꯫ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯖꯥꯒꯣꯔꯥꯊꯣꯔꯗ ꯊꯥ ꯑꯁꯤꯒꯤ 18ꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯩꯇꯩ ꯈꯨꯟꯖꯥ 2 ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯍꯥꯠꯂꯝꯕꯒ ꯂꯣꯏꯅꯅ ꯈꯨꯟꯖꯥ 6 ꯄꯨꯟꯅ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯒ ꯍꯥꯠꯈꯤꯕ ꯃꯈꯣꯏ ꯄꯨꯟꯅ 9ꯒꯤ ꯃꯅꯨꯡꯗ 3ꯒꯤ ꯑꯣꯇꯣꯞꯁꯤ ꯔꯤꯄꯣꯔꯠ ꯃꯃꯥꯡꯗ ꯚꯥꯏꯔꯦꯜ ꯑꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯦꯝꯍꯧꯔꯤꯕ ꯃꯤꯑꯣꯏ 5ꯒꯤ ꯑꯣꯇꯣꯞꯁꯤ ꯔꯤꯄꯣꯔꯠꯁꯨ ꯅꯧꯅ ꯑꯃꯨꯛ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯦ꯫ ꯅꯧꯅ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈ꯭ꯔꯕ ꯑꯣꯇꯣꯞꯁꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯒꯤ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯍꯥꯠꯈ꯭ꯔꯕ ꯊꯥ 10 ꯈꯛꯇ ꯉꯥꯏꯔꯤꯕ ꯂꯥꯏꯁ꯭ꯔꯝ ꯂꯝꯉꯥꯟꯕꯒꯤ ꯃꯊꯕꯥꯛꯇ ꯊꯥꯡꯒꯨꯝꯕ ꯃꯆꯤꯟ ꯇꯨꯝꯕ ꯄꯣꯠꯁꯛꯅ ꯊꯤꯜꯂꯝꯕꯒꯤ ꯈꯨꯗꯝ ꯂꯩꯔꯝꯈꯤ꯫ ꯃꯍꯥꯛꯀꯤ ꯑꯣꯏ ꯊꯪꯕ ꯈꯨꯎꯗ ꯅꯣꯡꯃꯩꯅ ꯀꯥꯞꯁꯤꯟꯕꯒꯤ ꯗꯥꯛꯐꯝ ꯂꯩꯔꯝꯈꯤ, ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯈꯗꯥꯡꯗꯁꯨ ꯑꯔꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯊꯥꯕꯒꯤ ꯈꯨꯗꯝ ꯐꯪꯈꯤ꯫ ꯄꯤꯛꯂꯤꯕ ꯅꯨꯄꯥꯃꯆꯥ ꯑꯁꯤꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯇꯨꯔꯦꯜꯗꯒꯤ ꯐꯪꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯃꯤꯠ ꯑꯅꯤꯃꯛ ꯌꯥꯎꯔꯝꯈꯤꯗꯦ꯫ ꯃꯁꯥ ꯑꯗꯨ ꯄꯠꯊ ꯄꯨꯝꯊꯗꯨꯅ ꯅꯠꯇꯅ ꯍꯟ ꯐꯥꯎꯕ ꯆꯥꯔꯝꯈꯤ, ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯃꯥꯏ, ꯃꯕꯨꯛ ꯑꯃꯗꯤ ꯃꯊꯕꯥꯛꯇ ꯑꯊꯧꯕ ꯄꯣꯠꯁꯛꯁꯤꯡꯅ ꯂꯦꯟꯕꯒꯤ ꯗꯥꯛꯐꯝ ꯇꯥꯔꯝꯈꯤ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯄꯜꯂꯤ꯫ ꯑꯃꯔꯣꯝꯗ ꯃꯁꯥꯒꯤ ꯆꯍꯤ 9ꯔꯣꯝ ꯁꯨꯔꯕꯤ ꯇꯦꯂꯦꯝ ꯊꯥꯖꯃꯥꯟꯕꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯠꯊ ꯄꯨꯝꯊꯗꯨꯅ ꯍꯛꯆꯥꯡ ꯑꯁꯤꯒꯤ ꯁꯔꯨꯛ ꯈꯔꯗ ꯍꯟ ꯆꯥꯔꯝꯈꯤ꯫ ꯃꯍꯥꯛꯀꯤ ꯂꯦꯡꯖꯨꯝꯗ ꯅꯣꯡꯃꯩ ꯃꯔꯨ ꯑꯃ ꯄꯥꯜꯂꯒ ꯍꯥꯏꯔꯤꯕ ꯃꯔꯨ ꯑꯗꯨ ꯍꯥꯔꯠ ꯑꯃꯗꯤ ꯂꯪꯁ ꯐꯥꯎꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯒꯤ ꯈꯨꯗꯝ ꯐꯪꯏ꯫ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯤ ꯇꯦꯂꯦꯝ ꯊꯣꯏꯕꯤꯒꯤ ꯑꯣꯏꯅ ꯃꯊꯕꯥꯛꯇ ꯅꯣꯡꯃꯩ ꯃꯔꯨ 4 ꯄꯥꯟꯕꯒꯤ ꯗꯥꯛꯐꯝ ꯂꯩꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯀꯣꯛꯁꯨ ꯑꯔꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯇꯛꯈꯥꯏꯔꯒ ꯍꯥꯠꯈꯤꯕꯒꯤ ꯈꯨꯗꯝ ꯐꯪꯏ, ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯅꯤꯃꯛ ꯅꯥꯟꯊꯣꯛꯇꯨꯅ ꯂꯩꯔꯝꯈꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯁꯤꯅ ꯊꯥ ꯑꯁꯤꯒꯤ 18ꯗ ꯖꯥꯒꯣꯔꯥꯗꯣꯔꯗ ꯍꯥꯠꯂꯝꯈꯤꯕ ꯃꯥꯏꯕꯝ ꯀꯦꯁꯣ ꯃꯩꯇꯩꯒꯤ ꯑꯣꯏꯅꯗꯤ ꯃꯁꯥꯗꯨ ꯃꯩꯅ ꯆꯥꯛꯄꯒꯤ ꯈꯨꯗꯝ ꯀꯌꯥ ꯐꯪꯈꯤ, ꯂꯣꯏꯅꯅ ꯃꯁꯥꯒꯤ ꯆꯍꯤ 34ꯔꯣꯝ ꯁꯨꯔꯕ ꯂꯥꯏꯁ꯭ꯔꯝ ꯕꯥꯔꯦꯟꯒꯤ ꯑꯣꯏꯅꯁꯨ ꯃꯁꯥ ꯑꯗꯨ ꯃꯩꯅ ꯆꯥꯛꯄꯒ ꯂꯣꯏꯅꯅ ꯃꯁꯥꯒꯤ ꯃꯅꯨꯡꯒꯤ ꯀꯌꯥꯠ ꯀꯌꯥꯃꯔꯨꯝ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯈ꯭ꯔꯦ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯁꯤꯅ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯕ ꯃꯈꯣꯏ 6 ꯄꯨꯟꯅ ꯅꯝꯃꯤꯟꯅꯕ ꯐꯣꯇꯣ ꯑꯃ ꯉꯧꯉꯝ ꯅ꯭ꯌꯨꯁ ꯀꯧꯕ ꯋꯥꯠꯁꯑꯦꯞ ꯆꯦꯅꯦꯜ ꯑꯃꯗ ꯊꯥꯒꯠꯂꯛꯈꯤꯕꯅꯤ꯫ ꯁꯕꯁꯀ꯭ꯔꯥꯏꯕꯔ 12,000 ꯍꯦꯟꯅ ꯂꯩꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯊꯛꯇ NIAꯅ ꯌꯦꯡꯁꯤꯟꯕ ꯍꯧꯈꯤꯕꯗꯒꯤ ꯆꯦꯅꯦꯜ ꯑꯗꯨ ꯃꯨꯠꯈ꯭ꯔꯕꯅꯤ꯫ ꯃꯈꯣꯏ 6ꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯊꯥ ꯑꯁꯤꯒꯤ 15ꯗꯒꯤꯅ 19 ꯐꯥꯎꯕꯒꯤ ꯃꯔꯛꯇ ꯕꯔꯥꯛ ꯇꯨꯔꯦꯜꯗꯒꯤ ꯐꯪꯕ ꯉꯝꯈꯤꯕꯅꯤ꯫ ꯑꯥꯔꯃꯤꯒꯤ ꯀꯦꯟꯇꯣꯟꯃꯦꯟꯠꯗꯒꯤ ꯃꯥꯡꯈꯤꯕ ꯀꯃꯜ ꯕꯥꯕꯨꯒꯤ ꯂꯤꯈꯨꯟ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯤ꯫ GOC ꯌꯥꯎꯅ ꯔꯦꯁꯄꯣꯟꯗꯦꯟꯠꯁꯤꯡꯗ ꯔꯤꯄꯣꯔꯠ ꯄꯤꯈꯠꯂꯛꯅꯕ ꯍꯥꯏ ꯀꯣꯔꯠꯅ ꯈꯪꯍꯟꯈ꯭ꯔꯦ꯫ ꯂꯩꯃꯈꯣꯡꯗ ꯂꯩꯕ 38 ꯃꯥꯎꯟꯇꯦꯟ ꯗꯤꯚꯤꯖꯟ ꯑꯥꯔꯃꯤ ꯀꯦꯝꯞꯇ ꯊꯥ ꯑꯁꯤꯒꯤ 15ꯗ ꯃꯥꯡꯈꯤꯕ ꯂꯥꯏꯁ꯭ꯔꯝ ꯀꯃꯜ ꯕꯥꯕꯨ ꯄꯨꯡ 82 ꯍꯦꯜꯂꯛꯂꯕ ꯐꯥꯎꯕꯗ ꯃꯈꯣꯡ ꯑꯃꯠꯇ ꯄꯨꯊꯣꯛꯄ ꯉꯝꯗꯅ ꯂꯩꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ JAC ꯁꯦꯝꯈꯤꯕꯒ ꯂꯣꯏꯅꯅ ꯅꯕꯦꯝꯕꯔ 18 ꯐꯥꯎꯕꯗ ꯀꯃꯜ ꯕꯥꯕꯨ ꯀꯨꯠꯁꯤꯟꯅꯔꯛꯅꯕ JACꯅ ꯃꯇꯝ ꯊꯥꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯀꯃꯜ ꯕꯥꯕꯨ ꯃꯥꯡꯈꯤꯕꯒꯤ ꯃꯇꯥꯡꯗ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯂꯥꯏꯁ꯭ꯔꯝ ꯕ꯭ꯔꯖꯕꯟꯁꯤ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯄꯤꯇꯤꯁꯅꯔ ꯑꯣꯏꯗꯨꯅ ꯔꯤꯠ ꯄꯤꯇꯤꯁꯟ ꯑꯃ ꯊꯥꯡꯒꯠꯈ꯭ꯔꯦ꯫ ꯔꯤꯠ ꯄꯤꯇꯤꯁꯟ ꯑꯗꯨ ꯃꯅꯤꯄꯨꯔ ꯍꯥꯏ ꯀꯣꯔꯠꯀꯤ ꯆꯤꯐ ꯖꯁꯇꯤꯁ ꯀ꯭ꯔꯤꯁꯟ ꯀꯨꯃꯥꯔ, ꯖꯁꯇꯤꯁ ꯒꯣꯜꯃꯩ ꯒꯜꯐꯨꯜꯁꯤꯌꯣꯡ ꯀꯕꯨꯏꯒꯤ ꯗꯤꯚꯤꯖꯟ ꯕꯦꯟꯆꯅ ꯉꯁꯤ ꯃꯣꯁꯟ ꯍꯤꯌꯔꯤꯡ ꯆꯠꯊꯗꯨꯅ ꯅꯕꯦꯝꯕꯔꯒꯤ 18 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯉꯥꯛ ꯑꯥꯔꯃꯤ GOC ꯌꯥꯎꯅ ꯔꯦꯁꯄꯣꯟꯗꯦꯟꯠ 8ꯇ ꯔꯤꯄꯣꯔꯠ ꯄꯤꯈꯠꯂꯛꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯔꯦꯁꯄꯣꯟꯗꯦꯟꯠꯁꯤꯡ ꯑꯗꯨꯗꯤ ꯃꯅꯤꯄꯨꯔꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ, ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯗꯥꯏꯔꯦꯛꯇꯔ ꯖꯦꯅꯔꯦꯜ ꯑꯣꯐ ꯄꯨꯂꯤꯁ, 58 ꯃꯥꯎꯟꯇꯦꯟ ꯗꯤꯚꯤꯖꯟꯒꯤ GOC, ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯀꯃꯤꯁꯅꯔ, ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯑꯣꯐ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯁꯦꯛꯃꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯑꯣꯐꯤꯁꯔ ꯏꯟꯆꯥꯔꯖꯅꯤ꯫ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯂꯥꯏꯁ꯭ꯔꯝ ꯀꯃꯜ ꯕꯥꯕꯨꯒꯤ ꯃꯇꯥꯡꯗ ꯅꯧꯅ ꯁꯦꯝꯈꯤꯕ JAC ꯑꯦꯒꯦꯟꯁꯠ ꯗꯤ ꯂꯥꯏꯁ꯭ꯔꯝ ꯀꯃꯜ ꯕꯥꯕꯨ ꯅ ꯁꯤꯟꯗꯨꯅ ꯋꯥꯀꯠ ꯃꯤꯐꯝ ꯑꯃ ꯂꯩꯃꯈꯣꯡ ꯆꯤꯡꯃꯥꯡꯗ ꯆꯠꯊꯈ꯭ꯔꯦ꯫ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯃꯔꯤ ꯂꯩꯅꯅ JACꯒꯤ ꯃꯦꯝꯕꯔ ꯂꯧꯔꯦꯝꯕꯝ ꯑꯅꯤꯇꯥꯅ ꯍꯥꯏ ꯊꯥ ꯑꯁꯤꯒꯤ 15ꯗ ꯂꯩꯃꯈꯣꯡꯒꯤ 58 ꯃꯥꯎꯟꯇꯦꯟ ꯗꯤꯚꯤꯖꯟꯗ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯕ ꯀꯃꯜ ꯕꯥꯕꯨ ꯉꯁꯤ ꯐꯥꯎꯕ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯀꯣꯜ ꯇꯧꯕꯗ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯈꯤ꯫ ꯄꯥꯎ ꯐꯥꯎꯅꯕ ꯐꯪꯂꯛꯇꯕꯗꯒꯤ 58 ꯃꯥꯎꯟꯇꯦꯟ ꯗꯤꯚꯤꯖꯟꯗ ꯆꯠꯇꯨꯅ ꯍꯪꯂꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯥꯏꯀꯩꯗꯒꯤ ꯃꯍꯥꯛ ꯀꯟꯅ ꯊꯤꯔꯤ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯈꯤ꯫ ꯉꯔꯥꯡ 58 ꯃꯥꯎꯟꯇꯦꯟ ꯗꯤꯚꯤꯖꯟꯅ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯔꯛꯈꯤꯕ ꯄꯥꯎꯈꯨꯝ ꯑꯗꯨ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯃꯔꯛꯇ ꯃꯇꯧ ꯀꯔꯝꯅ ꯀꯃꯜ ꯕꯥꯕꯨ ꯃꯥꯡꯈꯤꯕꯅꯣ? ꯃꯈꯣꯏꯅ ꯄ꯭ꯔꯣꯇꯦꯛꯁꯟ ꯐꯖꯅ ꯄꯤꯔꯒꯅꯤ ꯍꯥꯏꯅ ꯆꯪꯈꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯅꯤꯡꯊꯤꯅ ꯉꯥꯛ ꯁꯦꯟꯕ ꯉꯝꯂꯔꯣꯏ ꯍꯥꯏꯔꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯊꯕꯛ ꯁꯨꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯆꯪꯍꯜꯂꯔꯣꯏ꯫ ꯑꯊꯨꯕ ꯃꯇꯝꯗ ꯃꯥꯡꯈꯤꯕ ꯀꯃꯜ ꯕꯥꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯈꯨꯠꯁꯤꯟꯅꯔꯛꯀꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯈꯨꯠꯁꯤꯟꯅꯔꯛꯇꯕ ꯇꯥꯔꯕꯗꯤ CSO ꯑꯃꯗꯤ ꯃꯤꯌꯥꯝ ꯄꯨꯜꯂꯒ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯔꯤ꯫ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯡꯅ ꯑꯥꯔꯃꯤ ꯀꯦꯝꯞꯗꯒꯤ ꯀꯃꯜ ꯕꯥꯕꯨ ꯃꯥꯡꯈꯤꯕ ꯌꯥꯅꯤꯡꯗꯦ, ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟ ꯄ꯭ꯂꯤꯖ ꯁꯦꯚ ꯃꯩꯇꯩ ꯍꯥꯏꯅ ꯊꯥꯕ ꯄ꯭ꯂꯦꯀꯥꯔꯗꯁꯤꯡ ꯁꯤꯖꯤꯟꯅꯈꯤ꯫